Malemda akibagi saklon lowduna landarakliba COVID-19 gi laichatna malemgi oina miyoi lak mariga lising yankayumda shupna humfudra mari nahankhre. Masigi manungda miyoi lising kun chaungaga daramapan laikhidre. Miyoi lak amaga lising tarahumdoi chamaga kunathoina phaduna mayum mayumda hannakre. India gi oina laina asina miyoi chatruk taruk nare miyoi tara laikhidre. Ngasi khaktada India da miyoi humfudra COVID-19 positive oiba thengnaki. Makhoigi manungda Mizoram-dagi ama yauri. Maharashtra-na khwaidagi hena sokhallaba state oiri. State asida miyoi chamaga kunga nipan nare. Masigi matungdana Kerala-na miyoi chamaga mapan naduna ani subada lairi. India-gi oina Anaba masing asida miraibak masa nifuga humdoi yauri. Tamil Nadu na ngasi state adugi ahanba oina coronavirus na naba miyoi ama laikhidre. Delhi da miyoi kuntramathoi, Gujarat da kuntraganipan, Haryana da kunganipan, Himachal Pradesh da ahum, Karnataka da nifumathoi, Madhya Pradesh da taramari, Odisha da ani, Punjab da kungamapan, Rajasthan da kuntragadaruk, Tamil Nadu da Taraga Nipan, Telangana da Kuntraga Manga, Chhattisgarh da Taret, Puducherry da Amanare. COVID-19 laichat thengnanaba leingakna lokhalakpa section thorangi saruk ama oina helpline hangliba number aduda call tawbada paikhatte haiba wafam social media da viral oikhiba adu laibak thibani. Helpline number hongdok hongjin tawkhiba miyamna khangdabadagi thokibani haina Director of Health Services Manipurna press ta thadrokpa chirol amana hairi. Chirol aduna makhatana hai tha asigi kunga humdoida cabinet meeting chief minister gi secretariat ta pangthoktuna pung kunga mari chupna mathau tawgadaba COVID-19 command control room ama hangdokre. Loinana March kunga humdoi gi numidang wairam pung 8 makhaidagi hanna Chatnaramba helpline number 0385 2411 668 adugi mahutta anova helpline number 1800 345 3818 oina chatnanaba lauthokhrabani. Miyamna anova number asida maru oiba wafamsing khangba amadi laingaki mateng lowba yagani.